खंगनबा ऑर्गेनाइजेशन असिगा खुसमनरगा अखोई ngasi ase u chabai program ase pangthokchabani khoi ngasi pangthokchariba u cha thabagi program asigi maruoiba theme di akoiba buluna na thamba amadi green environment ama green art ama oinaugi pandam de khoina haiba u cha thabagi thabak ase pangthokchabani masida maruoiba daita lauriba se laikai hairok patu maning laikai gi youth team loina na people for nature haiba organization asiga collaborate tawraga punsanduna khoi sigumba u zara thabagi program ase ngasi nongmajing numit sida pangthokchabani masigi damakta saruk yabiriba amadi lakpiripa khwai khudingmakpu hairok maning laikai gi youth singna taram na okchabolona thagatpa phongdokchari makha tanasu khoi haiba people for nature haiba organization asiga lonina hairok patu maning laikai youth sinsna makha taba thabuk thoram program mayam amu su tawraki gani loinana laikai sita lebiriba amadi sigumba program ama tawre haibada khangbiriba khwai khudingmansu matung taba thabuk thoram singsida asoba mateng pangbina basu kunmaki puning singsanjari video se namjari ba isama thousand sana tomba aiba u se khone yamna wana senja chongde juna khogi khangna sana maru mapang mayam amage chobu mateng amaga loni na khoina aiba program se tawjabani yam nungai jare ngasidi khoina hanadagi su tawrokpa thabuk singi makha taba program amu oina ngasi se uja thabagi program se khoi paikhatjabani makha tanasu matam gi oiba tabuk thorom mayam su khoi tawjaki gani asi sei lau du su chalu re lau garak ba ham se mo yosan bani
Hi, Ma'am. Hi. Thank you all. Dạ. Anh làm sân luôn. Qua đây. Hi, Puri. Dương đâu khối lại gan mà lèo ngon nè. 둥그래 이거 있는 거 아니야? 좀 흔능한 감이 뭐 여기 정확하니 그래 신아 오케이 전화 그래도 오드리네. 전화 수는 파 오드리네. 야 수분 파울게 좀 파질러 걸로 실려서 신나 봐 봐봐 아 이거 매봐 따라
ꯊꯥꯒꯠꯂꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯁꯨꯝ ꯀꯣ 이게 안에 다 해가 두피는 상관 우사생이 무슨 일이고 그래?